political kaigumba congress na handa ki seida mp election seida akoi mai pa la kan mikhal se mai pa ga ka batara political aduga administrative settlement purakani haibagi wahan thokse karinu haibasine haibadi akoi gi settlement si karam kangul kimrakta purakadoribano maide ga kuki ki marakta purakadoribra natraga naga su yaugdoribra akoi gi manifestada akoi gi politically divide tor matung administrative settlement se lakadamdana aduna sai matang gi da akoi na ngarangi akoi gi NI Indian National Congress se thokiba manifesto se masidai se yauribasida akoi gi manipur si mache thana thokna bagi damakta mache tana thokna bagi maru hunba document amane hana akoi lobo yagadoribra habadi akoi gi manipur amasung India gi electoral history da haibatare akoi na yamna dark manifesto ne maina haina akoi lobo yagadoribra sai matang se kai thambini yoza yam interesting oiba manipur miyam na so yam taning da question ne haitare Ziki anchor na hangbilibu question du ne aduga khoigi political activist when election biriba Ujagi Tajen na hangbiliba maru question ani ahum ji tawjege aduga sai Ujagi Tajen marakta hai gi bakara khoi question we na hangbadi nataba awtang khangning ba area kharaga yawgi adu khumjege ahambada khoigi Ujagi Tajen gi hojojik manipur da thoiba irang chi lusillen lobibra haiba question do Congress party gi oina di irang ji hobada ngairi na lobjege loigado ba wa nate hobada ngairi bani loido ba wa lin lobjege aduma madudi sangdokcha roi ko amdi time si limit ni na sayai ni matam nam sang na lobu sunwai taba atike ani subana khoi anchor na hangiri ba political settlement amasung administrative settlement asi sai Oja Johnson na haigiba kuki sing na talba separate administration la pi bugi wara haina tawbudo mayam madumai khanbi gano Congress party gi hujiki manifesto dongtang mun yengbiu haiba chapter 8 ki section 5 North East region gi North East state ki oina tongana ibani masida hairi si atai na te ngasai khoigi Ojagi Tajen na habe kayam kuina changdoino tha kya changdoino ka habedo adai de khummi aba answer da yauri aba Congress na karigumba government je paira agadi hoji MP election tawri koi energy oina koi manipur gi tang 18 da tawgani aduga outer gi na 26 tawgani aduga vote machine di jun da thigani government chemaji jun gi second week adai da semna doini adu government sembasida laibak phadana ishogna chanbidana Congress na center government je paira agadi North East ki state singi manungda Manipur da hojik thoiba yamna waraba irang che masi politically makhoi political demand me am tawri ko MLA tarana CSO singa adigi administrative setup ko separate administration hai moi londa da adu piu kholon yamna international forum da India gi level da national level da aduga state ki governor kai da moi yam tawriya adugi hariba political and administrative settlement lama nakal khudimana Manipur da leba community khudimakta satisfactory oigadoba which will be satisfactory to all communities haibena maitai su sauroi doba kangkhun ju sauroi doba Manipur da khunda riba myam cha masina loina yamna nungsingai oiba peningai oiba political and administrative settlement waroi silama rajti gona loibangam na laiba never ending problem yam adu administrative ki yam inconvenience myam ama loibana ida chengbum chawdo na amagi mthangna ama how tawbu myam cha masigi wakhaina ba ma aroi ba ma adu ju kanglu ama gata pen ba kanglu atain sawdo na tab kanglu khuding bangna peningai oiba solution lama purakna bagi damak reconciliation commission lama semaga athuba da tawni haibane ba athuba means forward haiba wahai am yawbane forward is yam thubo haini to aduna masigi paukhumji ai Ojagi Tajen namdi anchor da pijare adu Manipur myamna swaida kasu mi paniya lete Congress ki manifesto da akoi gi separate administration pi ni haiba lete masigi tholai ba problem ja politically or hojiki haiba administrative ki lai problem kuding sa loisannaba reconciliation commission lama semaga athu da thabak paikhalaga masigi wakaina ba ma purakani haibane ade mathangda Ojagi Tajen namu masai haigiba masi
ꯊꯥ ꯀꯌꯥ ꯆꯪꯗꯣꯏꯅꯣ ꯑꯗꯩ ꯀꯨꯀꯤꯁꯤꯡꯅ ꯃꯁꯤꯒꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯀꯔꯤꯅꯣ ꯀ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤ ꯁꯝꯅꯝꯅ ꯈꯨꯝꯖꯔꯕꯗ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤ ꯑꯍꯥꯟꯕꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯅꯣꯂꯦꯖꯇ ꯃꯥꯅ ꯄ꯭ꯔꯦꯁ ꯃꯤडियाꯗ ꯄꯤꯕ ꯃꯥꯏ ꯕ꯭ꯔꯤꯐꯤꯡꯗ ꯑꯣꯅꯔꯦꯕꯜ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯃꯇꯥꯡꯗ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯄꯗꯒꯤ ꯃꯗꯩ ꯍꯧꯔꯛꯄꯅꯦꯅ ꯍꯥꯏ ꯃꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯗꯦ ꯃꯤꯁꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯅꯠꯇ꯭ꯔꯒ ꯀꯟꯁꯔꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯃꯗꯨ ꯃꯈꯣꯏ ꯔꯥꯏꯠ ꯂꯩꯇꯦ ꯑꯗꯨꯅ ꯑꯗꯥꯏꯗ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯋꯥꯐꯝ ꯑꯃꯗꯒꯤ ꯏꯔꯥꯡꯁꯤ ꯍꯧꯔꯛꯄꯅꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯌꯥꯗꯦ ꯃꯊꯪꯗ ꯄꯣꯄꯤꯒꯤꯅꯤ ꯑꯃꯨꯛ ꯍꯥꯏ ꯑꯣꯏꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯑꯃꯨꯛ ꯍꯥꯏ ꯑꯣꯏꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯦꯕ ꯑꯗꯨ ꯁꯨꯝ ꯂꯥꯟꯁꯤ ꯀꯨꯏꯁꯜꯂꯛꯑꯀꯥꯟꯗ ꯃꯁꯤ ꯄꯣꯄꯤꯒꯤꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯀꯤꯁꯨ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯂꯥꯛꯑꯦ ꯑꯣꯖꯥꯅ ꯌꯥꯝ ꯐꯖꯅꯗꯤ ꯊꯝꯕꯤꯔꯤꯀꯣ ꯃꯔꯛꯁꯤꯗ ꯑꯩ ꯀꯩꯅꯣꯝꯇꯪ ꯄꯨꯈꯠꯆꯅꯤꯡꯕꯁꯦ ꯍꯧꯖꯤꯛꯁꯦ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤꯁꯦ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯗꯕꯒꯤ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯌꯥꯝ ꯀꯟꯅ ꯃꯤꯌꯥꯝꯅ ꯂꯥꯎꯔꯤꯕ ꯌꯥꯝꯅ ꯐꯣꯡ ꯁꯥꯅ ꯂꯩꯔꯤꯕ ꯀꯩꯅꯣꯝꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯟꯗꯛꯀꯤ ꯃꯦꯅꯤꯐꯦꯁꯇꯣꯒꯤꯁꯤꯗꯩꯗ ꯁꯤꯁꯤꯃꯗꯤ ꯌꯥꯎꯔꯛꯇ꯭ꯔꯕ ꯃꯥꯜꯂꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯗꯗꯤ ꯀꯩ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯃꯁꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯦꯅꯤꯐꯦꯁꯇꯣꯁꯦ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯑꯃꯒꯤ ꯑꯣꯏꯅ ꯄꯨꯂꯞ ꯀꯂꯦꯛꯇꯤꯚꯂꯤ ꯁꯦꯝꯕꯅꯦꯕ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯁꯦꯝꯕꯅꯦꯕ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯃꯌꯥꯝꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤ ꯂꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯛꯀꯤ ꯃꯊꯛꯇ ꯂꯩꯌꯦꯕꯀꯣ ꯍꯥꯏ ꯄꯣꯟꯗꯨꯆꯦꯔꯤꯒꯤ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯠꯍꯨꯗ ꯄꯤꯕ ꯀꯩꯒꯤ ꯖꯝꯃꯨ ꯀꯥꯁꯃꯤꯔꯒꯤ ꯑꯗꯨꯒꯤꯗ ꯌꯥꯝ ꯌꯥꯎꯔꯤꯕꯅꯦꯕ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯣꯔꯠ ꯏꯁ ꯑꯣꯏꯅ ꯍꯦꯛꯇ ꯅꯣꯔꯠ ꯏꯁ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯁꯦꯝꯕꯅꯦ ꯍꯥꯏꯕ ꯑꯗ ꯇꯣꯉꯥꯟꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯑꯅ ꯍꯥꯏꯗꯕꯤꯗ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯁꯦꯛꯁꯟ ꯑꯃꯗꯀꯣ ꯁꯤꯒꯨꯝꯕ ꯑꯣꯄ꯭ꯔꯦꯁꯤꯚ ꯑꯣꯏꯔꯕ ꯍꯥꯏꯕꯗꯤ ꯇꯣꯜꯂ ꯇꯥꯔꯕ ꯀꯥꯡꯕꯨꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯞꯇꯔ 1ꯗ ꯌꯥꯎꯕꯅꯤ ꯆꯦꯞꯇꯔ 1ꯗ ꯅꯩꯅꯕꯤꯌꯨ ꯁꯤꯒꯨꯝꯕ ꯇꯣꯜꯂ ꯇꯥꯔꯕ ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯐꯪꯖꯗ꯭ꯔꯕ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯦ ꯃꯦꯅꯤꯐꯦꯁꯇꯣꯁꯦ ꯅ꯭ꯌꯥꯏ ꯄꯠꯇ꯭ꯔꯁꯨ ꯊꯣꯟꯕꯅꯦ ꯑꯩꯈꯣꯏ ꯇꯥꯏꯇꯜꯁꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯑꯣꯄ꯭ꯔꯦꯁꯤꯚ ꯑꯣꯏꯔꯕ ꯁꯦꯛꯁꯟ ꯇꯣꯜꯂ ꯇꯥꯔꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯁꯤ ꯃꯁꯤꯒꯤ ꯔꯥꯏꯠꯁꯤ ꯐꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯔꯚꯥꯏꯚꯦꯜꯗ ꯀꯣꯏꯁꯟ ꯂꯥꯛꯀꯗꯧꯕ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞꯁꯦ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯕ ꯁꯦꯐꯒꯥꯔꯗ ꯑꯃ ꯆꯪꯉꯦꯕ ꯉꯁꯥꯏ ꯑꯩꯈꯣꯏ ꯇꯣꯜꯂ ꯇꯥꯔꯕ ꯋꯥꯍꯩꯗꯨꯃꯛꯇꯤ ꯑꯩ ꯁꯤꯖꯤꯟꯅꯅꯤꯡꯗꯦꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯆꯍꯤ 2ꯒꯤ ꯍꯦꯟꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯈꯥ ꯇꯝꯃꯝꯕꯒꯤ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯁꯨ ꯄꯨꯋꯥꯔꯤ ꯂꯩꯕꯅꯤꯅ ꯌꯥꯝ ꯇꯣꯜꯂ ꯇꯥꯔꯕ ꯀꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯀꯥꯡꯕꯨꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕ ꯄꯥꯝꯗꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯐꯪꯉꯛꯇꯕ ꯉꯁꯥꯏ ꯑꯣꯖꯥꯒꯤ ꯇꯥꯖꯦꯅ ꯍꯥꯏꯈꯤꯕ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯇ ꯄꯤꯒꯅꯦꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝ ꯑꯃ ꯃꯗꯨꯒꯤ ꯄꯤꯔꯛꯇꯕꯒꯤ ꯈꯨꯠꯁꯥꯎꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯩ ꯍꯧꯕ ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯦꯟꯂꯦꯟ ꯑꯩꯈꯣꯏꯕꯨ ꯊꯧꯁꯥꯕꯤꯗ꯭ꯔꯦ ꯑꯣꯠꯄꯤ ꯅꯩꯕꯤꯔꯦꯒ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯃꯇꯝꯅꯦꯕ ꯑꯗꯨꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯍꯥꯏꯕ ꯄꯨꯂꯞ ꯚꯥꯔꯠꯇ ꯂꯩꯔꯤꯕ ꯃꯁꯤꯒꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯣꯏꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯃꯥꯒꯤ ꯁ꯭ꯇꯦꯇꯁ ꯍꯦꯟꯒꯠꯍꯟꯕ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯈꯣꯏꯒꯤ ꯂꯝꯗꯝꯒꯤ ꯔꯤꯖꯅꯦꯜ ꯐꯤꯂꯤꯡ ꯃꯌꯥꯝꯗꯣ ꯃꯗꯨꯕꯨ ꯃꯦꯀꯞ ꯇꯧꯕꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯃ ꯂꯩꯖꯔꯤꯗꯅꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯃꯦꯀꯞ ꯇꯧꯕꯤꯕ ꯃꯤꯟꯁ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯤꯕ ꯑꯦꯛꯁꯦꯞ ꯇꯧꯕ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯣꯊꯣꯔꯤꯇꯤ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤꯗꯣ ꯑꯗꯨꯃꯥꯏꯅ ꯄꯨꯂꯞ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯄꯟꯕ ꯂꯩꯔꯦ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯤꯡꯗ ꯃꯤꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯤꯁꯨ ꯑꯆꯧꯕ ꯁꯔꯨꯛ ꯑꯃꯁꯨ ꯑꯣꯏꯔꯦꯝꯗꯅ ꯏꯟ ꯗ ꯀꯣꯟꯇꯦꯛꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯏꯟꯀ꯭ꯂꯨꯖꯟ ꯏꯟꯇꯨ ꯗ ꯂꯤꯁ ꯑꯣꯐ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯁꯤꯅ ꯗꯤꯁ ꯏꯁ ꯑꯣꯟꯂꯤ ꯋꯦ ꯇꯨ ꯁꯦꯞ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯒ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯏꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯏꯟꯠꯁꯦ ꯂꯥꯏꯝ ꯂꯥꯏꯠ ꯇꯧꯍꯟꯅꯤꯡꯕꯒꯤ ꯁꯨꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯒꯗ ꯈꯨꯝꯖꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕ ꯃꯦꯅꯤꯐꯦꯁꯇꯣꯁꯦ ꯁ꯭ꯇꯦꯠꯀꯤ ꯃꯤꯡ ꯊꯥꯔꯒ ꯁ꯭ꯇꯦꯠꯇꯨꯒꯤ ꯇꯣꯉꯥꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯣ ꯍꯥꯏꯂꯥꯏꯠ ꯇꯧꯗꯦꯕ ꯃꯥꯟꯅꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯣ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯑꯣꯏꯔꯒꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯋꯨꯃꯦꯟꯒꯤ ꯑꯣꯏꯔꯒꯅ ꯋꯨꯃꯦꯟꯒꯤ ꯌꯨꯠꯀꯤ ꯑꯣꯏꯔꯒꯅ ꯌꯨꯠꯀꯤ ꯑꯟꯑꯦꯝꯄ꯭ꯂꯣꯏꯒꯤ ꯑꯣꯏꯔꯒꯅ ꯑꯟꯑꯦꯝꯄ꯭ꯂꯣꯏꯒꯤ ꯄꯨꯂꯞ ꯀ꯭ꯂꯕ ꯇꯧꯔꯒꯀꯣ ꯄꯨꯟꯅ ꯏꯔꯤꯑꯕ ꯁꯦꯛꯁꯟ ꯋꯥꯏꯖ ꯑꯣꯏꯅ ꯑꯗꯨ ꯆꯦꯞꯇꯔ 1ꯗ ꯌꯥꯎꯔꯦ ꯍꯥꯏꯖꯕꯅꯤꯗ ꯑꯗꯨꯅ ꯏꯟꯗꯤꯌꯥꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯁ꯭ꯇꯦꯇꯁꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯔ ꯃꯩꯇꯩꯗ ꯄꯤꯔꯣꯏ ꯍꯥꯏꯕ ꯂꯩꯇꯦꯕ ꯃꯌꯥꯝꯁꯤ ꯂꯥꯟꯅ ꯃꯤꯁ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯕꯤꯒꯅꯣꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕ ꯀꯨꯀꯤꯒꯤ ꯏꯔꯥꯡꯁꯤꯗ ꯀꯨꯀꯤꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯇꯧꯔꯤꯕ ꯗꯤꯃꯥꯟꯗꯨ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟ ꯑꯣꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚꯀꯤ ꯁꯦꯄꯔꯦꯠ ꯁ꯭ꯇꯥꯏꯜ ꯑꯃ ꯃꯣꯏ ꯄꯥꯝꯖꯕꯗꯣ ꯃꯈꯣꯏꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯑꯗꯨ ꯃꯈꯣꯏꯁꯨ ꯀꯧꯔꯅꯤ ꯁꯣꯝꯒꯤꯁꯨ ꯀꯧꯔꯅꯤ ꯔꯤꯀꯟꯁꯤꯂꯦꯁꯟ ꯀꯃꯤꯁꯟ ꯑꯃ ꯁꯦꯝꯃꯅꯤ ꯑꯊꯨꯕꯗ ꯑꯗꯨꯒ ꯃꯗꯨꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯇ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯑꯃ ꯑꯊꯨꯕꯗ ꯏꯟꯗꯤꯌꯥꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯤꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏ ꯁꯦꯛꯁꯟꯗꯨ ꯄꯜꯂꯒ ꯑꯗꯨꯃꯗꯤ ꯑꯩꯅ ꯆꯦꯞꯇꯔꯒꯗꯨ ꯄꯜꯂ ꯍꯥꯏꯖꯕꯅꯦꯕ ꯑꯗꯩ ꯃꯊꯪꯗ ꯑꯣꯖꯥ ꯀꯩꯅꯣꯅ ꯒꯤꯇꯥꯖꯤꯅ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯀꯩꯅꯣꯗ ꯁꯨꯝ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗ ꯁꯨꯝ ꯌꯥꯎꯕꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯜ ꯀꯩꯅꯣꯒꯤ ꯀꯣꯟꯇꯦꯛꯁꯀꯤ ꯋꯥꯐꯝꯒ ꯍꯥꯏꯕꯗꯣ ꯃꯁꯤ ꯌꯥꯝ ꯐꯖꯩ ꯋꯦꯜꯀꯝ ꯇꯧꯖꯩ ꯑꯗꯨ ꯃꯁꯤ ꯃꯥꯒꯤ ꯃꯇꯝꯒꯤ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯝꯗꯤ ꯃꯤ ꯑꯃꯒ ꯃꯤ ꯋꯥꯈꯜ ꯃꯥꯟꯅꯗꯦ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯈꯟꯕꯗꯣ ꯃꯤ ꯑꯃꯅ ꯈꯜꯂꯣ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯁꯥꯒꯤ ꯄꯣꯛꯐꯝ ꯑꯩꯒꯤ ꯃꯅꯤꯄꯨꯔ
ꯑꯩꯒꯤ ꯏꯖꯥꯇꯤ ꯑꯩꯒꯤ ꯐꯨꯔꯨꯞ ꯅꯨꯡꯁꯤꯗꯕ ꯃꯤꯗꯤ ꯅꯠꯇꯦ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯁꯤꯕꯗ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯊꯣꯛꯄꯗ ꯑꯩꯈꯣꯏꯁꯨ ꯄꯥꯝꯃꯨꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯤ ꯃꯇꯝꯒꯤ ꯂꯥꯛꯄ ꯍꯋꯥ ꯅꯨꯡꯁꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯉꯥꯏꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩ ꯁ꯭ꯋꯥꯏꯗ ꯑꯩ ꯏꯁꯤꯡꯈꯩ ꯈꯨꯝꯖꯔꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯆꯤꯟꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯦꯅꯤꯐꯦꯁꯇꯣꯁꯦ ꯏꯆꯝ ꯆꯝꯅ ꯍꯦꯛꯇ ꯃꯤ ꯈꯔꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯍꯦꯛꯇ ꯗ꯭ꯔꯥꯐ ꯇꯧꯕ ꯅꯠꯇꯦ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯦꯅꯤꯐꯦꯁꯇꯣꯁꯤ ꯗꯣꯀꯨꯃꯦꯟꯅꯦꯕ ꯑꯥꯔꯀꯥꯏꯞꯇ ꯂꯩꯕ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯗꯣꯀꯨꯃꯦꯟꯅꯦ ꯃꯔꯝꯗꯤ ꯃꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯁꯥꯒꯠꯂꯛꯄꯒꯤꯀꯣ ꯁꯥꯏꯅꯤꯡ ꯁ꯭ꯇꯦꯞꯄꯤꯡ ꯁ꯭ꯇꯣꯟ ꯑꯃ ꯁꯦꯝꯕ ꯌꯥꯏꯑꯕ ꯃꯁꯤꯗ ꯍꯥꯏꯁꯤ ꯉꯝꯃꯣꯏꯗꯕꯁꯨ ꯄꯥꯏ ꯍꯥꯏꯗꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯈꯜꯂ ꯃꯇꯨꯡꯗ ꯃꯥꯒꯤ ꯔꯤꯖꯅꯦꯂꯤꯖꯝꯒꯤ ꯑꯗꯒꯤ ꯐꯦꯗꯔꯦꯂꯤꯖꯝ ꯑꯗꯨ ꯃꯌꯥꯝꯁꯤꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯃꯨꯟꯅ ꯅꯩꯅꯔꯀꯥꯟꯗ ꯑꯗꯒꯤ ꯃꯥꯒꯤ ꯂꯝꯗꯝꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯈꯪꯉꯀꯥꯟꯗ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯁꯦꯝꯃꯛꯄꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯀꯔꯤ ꯏꯁꯨꯅꯣ ꯍꯥꯏꯕꯗꯨ ꯂꯩꯔꯝꯒꯅꯤ ꯃꯅꯤꯄꯨꯔꯗ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯁꯨ ꯃꯌꯥꯝꯁꯤ ꯃꯦꯅꯤꯐꯦꯁꯇꯣꯗ ꯄꯟꯗ꯭ꯔꯒꯁꯨ ꯒꯚꯔꯟꯃꯦꯟ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯒꯚꯔꯟꯃꯦꯟꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯄꯥꯋꯔꯗ ꯂꯣꯏꯁꯤꯟꯕ ꯌꯥꯕꯁꯤꯡꯗꯨꯅ ꯑꯗꯨꯝ ꯃꯥꯒꯤ ꯒꯚꯔꯟꯃꯦꯟꯒꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯅ ꯌꯨꯠꯁꯤꯡꯗ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯄꯤꯔꯒ ꯌꯨꯠ ꯃꯤꯟꯁ ꯂꯥꯏꯔꯤꯛꯇꯤ ꯍꯩꯔꯒ ꯊꯕꯛꯇꯤ ꯐꯪꯍꯧꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯌꯨꯠꯁꯤꯡꯗ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯄꯤꯕꯒꯤ ꯁ꯭ꯀꯤꯝ ꯌꯥꯎꯔꯤ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯑꯃꯗ ꯌꯥꯝꯅ ꯋꯥꯖꯕ ꯅꯪꯖꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯄा लाख अमा चहीदा पीबगी अखोई स्कीम यावरी अखोई महालक्ष्मी कायना थ्रोलिको अदो तोंगान तोंगान इंफ्रास्ट्रक्चर सेमगतपगी लॉ एंड ऑर्डर की करी यदि कॉन्स्टिट्यूशन द सिंगरइबा म्याम भारत के हुजुजी डेमोक्रेसी द सिंगरइबा डेमोक्रेसी बु फागी ताहलइबा म्याम गासे याम इमीडिएटली मसी कांग्रेस न गवर्नमेंट पायरगदी अखोई मी सेमदोक सादोकपगी वाखलोन म्याम सु यावरी साइजुम थमजगे